Supreme Court na Manipur lengakta amuk hanna report piraknaba yathang pirakhre Manipur da tholiba irang asina sokaliba singi matangda tharakpa case ama hearing satharaba matungda irang asina amangata thokan khiba amadi kanglon kaina lam khopsinduna lesiliba singi marik chumba report ama lankhalaknaba Supreme Court na Manipur lengakta amuk hanna yathang pirakhre haire The Hindu pausi gi report amana hai irang asina maram oiraga amangata thokiba sing yengsinbagi thabak asi state lengak amasung Union Home Minister na paikhat kadabani adumoinamak irang asi ka hena chawthorokhiba amadi lining laisolga mari leinaba mafam fawba amangata thogalakpadagi hiram asigi matangda court asina Justice Mital Committee gi supervisor oina khut thinjilakpani Manipur gi tongan political party amadi CSO kayana hanglakpa wahang singi paukhom Union Government na pidaba amadi lawfam thokpa thodang laudabada natana state lengakna so irang asigi waroisin purakpa ngamdana leiri masigi mathakta political party amatada yaumin nari balusing basing phurukki mingda khaibung tanari loinana non state actor kayana afaba makhalgi khulai paibagi sang hengalakli khulai sing asi ayambana state armory singdagi lut tawkhibani mamangda ingna sikna leiramba Jiribam district ta pamdaba thodok kaya thokhiba asina irang asi hena sauthorokna bagi asoba maram ama oikhibani lengakna tangdu leitaba hanjin hanaba khongthang kaya paikhatli hairabasu singthaningai oiba khongjang amata paikhat bagi mamidi tadana adumak leiri government gi authority singna national security gi mingda committee asigi findings sing adugi aronba ngaknaba court ta thengkhang kayarakta haijaduna lakli adubu masima case asi nathaiduna punaba khongthang amara haiba asi asoba wahang oirakli committee asigi findings sing aduna irang asigi waroisin puraknaba honabada asoba mating ama oiba ngamlagani hainaso Hindu pausi gi report asina makhata na palli lamtai khunongda kuki militants singna maitai gi yum ama bom sejinaduna thugaikhre Jiribamda CDO sing helicopter da puchilakre Jiribam district ki tongan ba mafam kaya da kuki terrorist singna nomai amade bom kapsinduna landaba loinana bom phomduna yum thugai bagi thabak chatharak bagi manung sanna ngasi nungthil pung ani makhairom taba matamda Jiribam district ki Borobekra sub division gi manung da leiba chiki yum amada kuki militant singna bom fit tawduna pokhai handuna thugai khre hairi loinana Jiribam district ta santi puraknabagi pandamda ahenba security forcing thajinabagi manung channa ngasisu Manipur police ki CDO personnel kaya pusilakhre hairi pausi asina thodok thokphamdagi phangba pawgi matung inadi bom phitawduna pokhai hankhiba yumasi lamtai khunauda leiba soibam rajen koba mioi amagi sekna saba yumni hairi lamtai khunau hairiba mafam asi kuki militant singna yamna toina nomai amade bom kapsinduna landarakpa mafam oiba mi leiba ngamdaduna ahangmayum oina leibani hairi masigi khudung chaba loduna lamtai khunauda leiba yum thadoktuna chatnakhraba maitaigi yum sing mathang thugaibagi khongjang asi changsilakpani hairi yum thugaibagi pawasi tabadagi panthaba leitana Jiribam district police ki kangbu sing thodok thophamda changchinkhre hairi yamna ngaklibadi lamtai khunau area da central force ki kangbu kaya amaso lairibani makoi leina matau karamna kuki militant singna bom pokhai handuna yum thugaiba ngamlibano haiba si wahang ama oiri amoromda Jiribam district ta Manipur laingak na santi thamnabagi lakholakpa thabaki manung sanna ahenba security force thajinba hokre ngasisu helicopter da tangkak anirak thokna Manipur police ki commando personnel sing 63 pusinkhre masida natana makha taba security force sing pusanabagi khongthang sing su paikhat kani hairi